ngasi phongkhiba tongan manipuri siphong amasum thokhiba thawdo wathok di maruoibe I pausing khonga saraga Manipur top channel gi maike digi myamna thamjagi ahanbada state ki law and order phibam salak sare deputy chief minister Khurai di NPP gi merep oiriba laitonjam Jayananda gi active worker amagi yung gi thongal sakhangdaba singna bomb pokhayan khre masum lenga paminaribe NPP na law and order fagatle haiba yakidre State ki law and order ki phibam salak sare haina deputy chief minister Joy Kumar na phongdokre thawdo dung asi numidang pung 8 lom tabada Imphal East ki hangang police station gi manung chanba khabai soi mamang lai kaida leiba MD Abdul Kalam gi yung gi thongal thokibani ma Khurai AC da NPP gi mere oriba Jayananda gi active worker ne hari thawdok tu da mia so apandi yahodre adumapu gate ki saruk kharadi akai toy thokhi thawdo du kanana kari gi damak ta satharali bano haibadu di hauzik ki oina di khangmangam dre hari ngasi gi thawdo du ga mari lainana MD Abdul Kalam nai Activar tongduna lakpa masa khangdaba nupa ni na bom du langsilambani bom langsilaga pokhai halaba matungda makhoi adu Khurai lamlong maike de gari thauruga chakhi tha asigi nipan da su heni grenade ama ma ki yumda thamjilamba laikre kari maram gi damak tawram libano haibadu su kanagum amata na khangalakpa leite mangonda warning na singba pirakpu su amata leite thawdok thokphamda NPP National People Party gi lusingba amasum deputy chief minister Joy Kumar Singha amasum Imphal East District Police ki ASP su thawdok thokphamda laktuna hakthengnana yengsinki Deputy Chief Minister Joy Kumar na hai ngasi thokliba thawdo asi political ga mari leinaba mali Khurai AC da NPP gi mirep na soidana mai pak lagani khangbadigi atamna ma ki worker singda hanjin asigumba pamdaba thawdok sing asi satharakpani State government na law and order fare hairibasi machin da khakta ngangmani hauzik mirep oiriba mahak Jayananda masamakta underground group singi demand letter fanglibani masa khangdaba phone number sing paibada kirabani Hauzikti state ki law and order salak sare haina deputy chief minister Joy Kumar na phongdokhi NPP gi mirep laitonjam Jayananda na hai thawdo asi yamna pangdaba matamga sunadraba thawong amane masida oining mami oisanu thawong asina pandam amata phangwa ngamloi masigi political gi lautuna bani democracy gi right to choice haibadu namthana ba aran bu pambe sijina bani ataidana tawdana ma ki mi khaktara tawri basisu asawbo hangamani mamang the NPP gi worker da threat leire haibasi CEO da mari lenaba police department da haikre adobo hauju power thijin ba masum senaba sing fa ba tawde se minister na law and order fare haibasi BJP gi worker oiba BJP gi mi khakta khakira atai gi di tumba phanghalaroi drabra haibasi se minister en berena pakhum PBU hainasu Jayananda na phongdokhi atopa paw manamo Uttar Pradesh Dalit Nupi ama Sina Phangle gi wathok Achouba political issue ama oire UP gi unaudagi thani gi mamangna mangkhiba sei kungani thoi suraba Dalit Nupi ama laikhidraba Samjawadi Party gi lusingba Fatiha Bahadur Singana saba ashram ama gi maya gi pukri amada Sina Phangle gi election gi matam asida Achouba political issue ama oire UP gi hauzik sathariba mikhalasi gi marakta ruling BJP gi maikedi gi hana gi chief minister Achilles Yadav na lusingba Samjawadi Party asit leba ki yeknaba mani state adu da criminal gi thawong sing sathariba si Samjawadi Party na ni haina yamna kanna attack tawringai marakta asiguma thawdo asi tholakibani thawdo asigi matangna imung manungi maikei digi miar asi Samjawadi gi politician singna sathakibani haina yamna kanna charge tawraduna thawdo asida senariba miyoi sing adu phadriba fawa asi baksang loroi haina demand tawki adubo UP administration thawdo adu da senari basing adu matik chawadan di piragani haibigi thajaba pibadagi imung manungna laikhidraba adugi haksang adu aroiba mathau mangam pangthokpada yakre Nupi masa asi ya asiba haksang asi haukiba sei English ngani ga taragani thoi taraga tareta UP da Achilles Yadav na lusingba Samjawadi Party gi government leadingai matamda minister oiramba Fatiha Bahadur Singha gi mamingda saba ashram amagi mayagi pukri amadagi Sina Phangle Marasida Samjawadi Party gi lusingba Achilles Yadav na thawdo adu makhoi senade madura senari ba miyoi sing adu matik chabada nipigani haina phongdokre adubu imung manungi maike digidi thani gi mamangdagi mihat adu laikhidraba Samjawadi Party gi lusingba Fatiha Bahadur Singha gi masanupa Rajol Singha na satakibani haina police ta complaint tawraba fawbada fadana lakhibani thawdok tu da Pendra duna victim gi mamangda January 19 da Samjawadi Party gi lusingba Achilles Yadav ki kanboy mamangda
चोंगसिननबो होनाखिबदगी मथंगी नुमित पुलिसना राजोल सिंगा फारगा वांगपोंग सथरबा मतुंगदा मांगना हाइदोरकपदगी नुपि अदुगी हक्सांग अदु फंगबा ngamkhibani हारि हाइनसु पाउसिनासु मखाताना फोंदोरकली मखा सथरकपोइना तोपा पावमना हाइरोक्ता बीजेपी की सपोर्टर सिंगे एनपीपी की सपोर्टर सिंगा नुंग लंगनखरे लाकदोरिबा तरागनिथोय सुबह मणिपुर लेजिस्लेटिव असेंबली की मिकल नक्सलकपगा लोइना पार्टी मसेल की मरक्ता मुक्नबगी चांग नोमो नोमगी हेंगलकली थौबाल डिस्ट्रिक्ट की हैरो केंद्र की मनुंगदा बीजेपी की सपोर्टर सिंह हाइबा यामलबा नहा सिंह ngara nungtil pung ama makhairum tarakpada hairok part 1 gi lambida CRPC gi chamaga nifuga mari gi athingbagi mayokta party gi isai tharaga jagoi saduna miyamda apan mapiduna lambida lakpada hairok part 3 yoksilaktuna NPP gi candidate ningthaujam deten gi thonggalda jagoi saduna lakhiba BJP gi yamlaba supporter naha sing adu NPP gi supporter singna nungna thaduna tankhai khre hairi nakal animaki maikai digi supporter singi marakta nungi lal satharingai talakta Gypsy Marida nauna lakpa henba BJP की सपोर्टर सिंह अदुना लंबी ड्यूटी तौदुना लेरिबा CRPF सिंह थौसा वासादना मखोय मसेल की मरक्ता अंगम तानदुना फुना सैनरकपदगी ड्यूटी तौदुना लेरिबा CRPF सिंहना खना सैनरिबा मियोय सिंह अदु लाठी चार्ज तौदुना तनखाइखिबगा लोइनना पॉलिटिकल पार्टी अनिगे मरक्ता लेरंबा मुक्नबा सिंह अदु मतम साना कंट्रोल तौखि हौखिबा डिसेंबर थादगी पॉलिटिकल पार्टी सिंह मरक्ता मुक्नबा लाक्तुना निंगथौजम रोहित कौबा माहिरोय अमा मिखलगा मरी लेनना नोंमैना कापतुना हातोखिबगा लोइनना माके अपोक मपा यावना मियोय क्या नोंमैना पानुना असु अपन नंखिबगी थौदोक लैख्रबनी लुसिलकपोइना तोपा पावमर इंटरनेशनल स्पेस स्टेशन ISS 2031 दा पैसिफिक ओशन की पॉइंट नेमोदा लुपख्रगनी नासा इंटरनेशनल स्पेस स्टेशन ISS na 2030 fawa makhatana magi thabak tawkhigani amasum English ngani ga kunthraga mathoida Pacific Ocean gi khwaidigi hena arapa mafam amada luphragani haina sayol asida thadorakhiba anauba transition plan amada NASA na phongdorakre Space Agency adugi budget estimate ki matung ina 1998 ta thagatkhiba ISS na January English ngani ga kunthraga mathoida art ki akoibada koina paibadagi tokhragani orbit adugi mapande hek laikhibaga space station aduna point nemo the space landing tawdringagi mamangda angakpa mawongi kumtharakwa ama pangthokani point nemo hairibadu lam ama hektadagi kilometer lising aniga satre lom lapi amasum dig mission space station sing ariba satellite sing amasum atai human space debris sing gidamak aroiba pothapam ama oiriba space symmetry haina khangnarakraba mapam amani hainasu The Guardian haiki Laklib April thada pangthokadoriba Jawahar Navodaya Vidyalaya gi entrance exam da sauna mai pakpa ngamnaba vector tutorials imphalna online crash course classes 6 amasum 9 haujagadori February tarik 19 haujagadaba course asi nimit nifuga manga supna pangthoksagani internet facility leba mafam ama hektadagi yawba yaba course asida yawbi hauduna Navodaya da admission fanghobagi khudong sabasi lobi hau loina na tutorials asina class 10 bosem gi regular foundation course su February 19 haujagani akupa maror gi damak pizariba contact details sing asida pau fobiu hauji koina di myam pau simatang sa lusinjaragi amasum pathoksugi bil soikiba lankiba kya yaro sumyam nga phigani matam gi oba maru ebi pau sing su myam da lepalaitun update pizara kana su channel sigi mekedi ki thamjari and thank you